Recruitment Yaoba Chatkhibadagi Thiba Khangdana Leirakhiba ahumgi Manungda ama Fangle ani Thiba Khangdri Pawasi Pandam Pausedagi Lokhatsavane Ngarang nungtil pung ahum lom tabadagi New Kaitel Manbida SSC GD Recruitment Yaugani Haiduna Mayumdagi Tokiba Mitay Naha ahum Thiba Khangdana Leirakhiba dugi Manungda Naha amadi Assam Rifles na Kalaga Imphal West Police da Sinarakle Haire Amarom da Thogdok asiga Mari Lainana JSC Siam Khibaga Loinana Thobal DC da Memorandum ama Pisinduna Thiba Khangdana Leiriba Naha ani Athuba Matamda Thibina Bataksan Kray Ngarang Thobal District dagi Central Force ki Recruitment Yaugani Haina Chatkhibadagi Lambi Onana Kangpokpi District ta Sanction Khibadagi Thiba Khangdana Leirakhiba makhoi ahumgi Manungda Assam Rifles na kanba ngamlakraba miyoi adude Ningombam Johnson sahi kunmari apokpa N Sanjoy Thobal Khekman Maning Laikai dagi ne Mahaka Loinana Salmi Nakiba Thiba Khangdana Leiriba ni adude Thobal Laisang Tema Wang Laikai dagi Oinam Toy Toy amade Thobal Khekman Wang Mataba Mayai Laikai dagi Thoksom Toy Toy bani haire Makhoi ahum lambi onana Kuki taba mapamda sangsiluba dagi Fakiba oinamba yai haina singnaba leire Thiba Khangdana Leiriba miyoi ane Hauzik Manipur Police amade Assam Rifles yauna Thiba humbagi thabak sathari haina su Pawasina haire Police ki pawaman hai Makhoi ahumgi phone gi aroiba signal Kangla Tombida Fangkiba Maramna Makhoi ahumna Recruitment ki mapam Google Map ta yenglaga chatpada Lambi ona kiba oiramba yai haire Amaromda Naha ahumgi Manungda ani Thiba Khangdana Leiriba siga mari lainana Ngasi ayuk Thobal Khengman Jila Kaithelda Miyamgi oiba mifam ama pangthokibaga loinana JSC ama semkhre JSC gi maikaidagi Thiba Khangdana Leiriba naha ani Athuba matamda thiduna Imung Manungda khusinabinaba Thobal gi Deputy Commissioner da Memorandum piduna taksinkhre Kuki ahum Drakka Konnana Nagaland Police na fare Pawasi Kangleipaki Maira Pausedagi Lokhatsavane Kuki masa yauna miyoi mari Lupa crore ahum lomgi mamal oigadaba Drakka Konnana Nagaland Police ki kangbuna fare haire Pawasi na hai ngasi Manipur dagi Karnataka tamna chanaba honaramba tongan ba gari ahum Nagaland Police amade Nagaland Narcotic Police ki kangbuna Khuzuma Police Station manakta check tawbagi thogdokta gari sing adudagi kg 2 gram chamapan oigadaba WY tablet singa Konnana miyoi mari fagat khibani haire